ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯕꯤꯗ꯭ꯌꯥ ꯊꯣꯏꯁꯅꯥꯗ ꯑꯗꯨꯃꯛ ꯋꯥꯔꯧꯔꯤ. ꯊꯣꯏꯁꯅꯥꯅ ꯕꯤꯗ꯭ꯌꯥꯒꯤ ꯃꯇꯧꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯕꯁ ꯃꯅꯨꯡꯗꯨꯗ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗꯦ. ꯕꯤꯗ꯭ꯌꯥꯅ ꯉꯥꯡꯂꯛꯇ꯭ꯔꯕꯗ ꯊꯣꯏꯁꯅꯥꯁꯨ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯌꯧꯔꯦ. ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯃꯍꯩ ꯃꯥꯒꯤ ꯕꯁꯇꯒꯤ ꯀꯨꯝꯊꯅꯔꯛꯇꯨꯅ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯇꯝꯅ ꯆꯪꯈ꯭ꯔꯦ. ꯕꯤꯗ꯭ꯌꯥꯁꯨ ꯊꯣꯏꯁꯅꯥꯒ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯕꯤꯗ꯭ꯌꯥ ꯊꯣꯏꯁꯅꯥꯗ ꯍꯥꯟꯅ ꯌꯦꯡꯂꯛꯇꯦ. ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡꯗꯒꯤ ꯔꯣꯁꯅꯤꯅ ꯑꯅꯤꯗꯨꯒꯤ ꯀꯥꯔꯛꯇ ꯆꯪꯂꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯈꯨꯗꯥꯡꯗ ꯐꯠ ꯀꯣꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯅꯣꯛꯐꯦꯠꯇꯧꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯕꯥꯅꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ?" ꯕꯤꯗ꯭ꯌꯥꯅ, "ꯀꯩ ꯃꯨꯠꯅꯣ ꯅꯪꯅ ꯏꯟꯁꯥꯡꯒ ꯑꯃꯨꯛ ꯍꯪꯉꯛꯏꯁꯤꯅ? ꯀꯩꯅꯣ ꯁꯨꯝ ꯍꯪ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯔꯝꯃꯤꯅꯣ? ꯆꯥꯛ ꯆꯥꯔꯕꯣ? ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯦ? ꯁꯤ ꯋꯥꯍꯩꯁꯤꯡꯁꯤꯗꯤ ꯀꯃꯟꯅꯤ ꯀꯩꯅꯣ. ꯍꯦꯛ ꯎꯅꯕ ꯃꯤꯗ ꯍꯪꯅꯕ. ꯑꯗꯨꯒꯤ ꯑꯩꯁꯨ ꯍꯪꯕꯅꯤ. ꯌꯥꯝ ꯀꯥꯏꯔꯕꯣ?" ꯕꯤꯗ꯭ꯌꯥꯅ, "ꯍꯣ ꯏꯔꯣꯝꯕ." ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ?" ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯀꯥꯡꯁꯣꯏ." ꯔꯣꯁꯅꯤꯅ, "ꯀꯩꯅꯣꯗ ꯃꯤꯅ ꯍꯪꯉꯒ ꯅꯪꯗꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯍꯥ? ꯑꯩꯅ ꯑꯃꯨꯛꯇꯪ ꯀꯥꯛꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯔꯛꯄꯒꯤ ꯈꯨꯝꯒꯦ ꯇꯧꯔꯒ." ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ, "ꯑꯣꯀꯦ, ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ?" ꯔꯣꯁꯅꯤ ꯅꯣꯛꯂꯒ, "ꯆꯤꯀꯟ." ꯕꯤꯗ꯭ꯌꯥꯅ, "ꯅꯁꯛꯇꯣ ꯌꯦꯟ ꯃꯥꯜꯂꯤ. ꯐꯖꯗ꯭ꯔꯣ ꯍꯥ? ꯐꯖꯗ꯭ꯔꯕ?" ꯌꯥꯝ ꯐꯖꯩ." "ꯅꯣꯡꯃꯒꯤ ꯅꯪ ꯎꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯤꯌꯦ." ꯔꯣꯁꯅꯤ ꯅꯣꯛꯂꯒ, "ꯑꯩ ꯌꯦꯡꯕꯩ ꯑꯣꯏꯔꯦ ꯅꯪ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯁꯦ." ꯕꯤꯗ꯭ꯌꯥ ꯔꯣꯁꯅꯤꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯌꯦꯡꯂꯛꯏ. ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯂꯒ ꯕꯦꯟꯁꯇ ꯐꯝꯈ꯭ꯔꯦ. ꯔꯣꯁꯅꯤꯅ, "ꯋꯥꯁꯔꯨꯝ ꯆꯪꯉꯨꯁꯦ ꯑꯝꯇ." ꯕꯤꯗ꯭ꯌꯥꯅ, "ꯂꯥꯛꯑꯣ." ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ?" ꯊꯣꯏꯁꯅꯥꯅ, "ꯅꯣꯏ ꯆꯠꯂꯨꯔꯣ, ꯑꯩ ꯆꯠꯂꯔꯣꯏꯒꯦ." ꯔꯣꯁꯅꯤꯅ, "ꯑꯣꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯁꯔꯨꯝꯗ ꯂꯥꯛꯏ. ꯕꯤꯗ꯭ꯌꯥ ꯋꯥꯁꯔꯨꯝꯗ ꯆꯪꯒꯦ ꯇꯧꯏ. ꯔꯣꯁꯅꯤ ꯕꯤꯗ꯭ꯌꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯃꯊꯛꯀꯤ ꯕꯦꯔꯟꯗꯥꯗ ꯄꯨꯈꯠꯂꯛꯏ. ꯕꯤꯗ꯭ꯌꯥ ꯏꯉꯛꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯪ ꯁꯤꯗ ꯄꯨꯔꯛꯏꯁꯤꯅ?" ꯔꯣꯁꯅꯤ ꯈꯨꯝꯗꯦ. ꯏꯁꯇꯤꯌꯔꯗꯨꯗ ꯕꯤꯗ꯭ꯌꯥꯗꯨ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯄꯨꯈꯠꯂꯛꯏ. ꯕꯤꯗ꯭ꯌꯥ ꯑꯗꯨꯃꯛ ꯋꯥ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯂꯩ. ꯔꯣꯁꯅꯤ ꯕꯦꯔꯟꯗꯥꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯕꯤꯗ꯭ꯌꯥꯗꯨ ꯄꯨꯔꯛꯏ. ꯕꯤꯗ꯭ꯌꯥ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯪ ꯁꯤꯗ ꯄꯨꯔꯛꯏꯁꯦ? ꯅꯠꯇꯦ, ꯀꯩ ꯇꯧꯕꯤꯗꯣꯔꯛꯏꯕꯣ? ꯆꯠꯂꯣꯍꯦ ꯅꯁꯛꯇꯨꯒ." "ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ?" "ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕ." "ꯀꯩ ꯋꯥ?" "ꯊꯣꯏꯁꯅꯥꯗ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯅ ꯉꯔꯥꯡ ꯁꯥꯎꯔꯦ. ꯌꯥꯔꯦ, ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ." ꯕꯤꯗ꯭ꯌꯥ ꯊꯋꯥ ꯁꯥꯗꯅ ꯕꯦꯟꯁ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯔꯣꯁꯅꯤꯁꯨ ꯕꯤꯗ꯭ꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯕꯦꯟꯁꯇꯨꯗ ꯐꯝꯃꯤ. ꯔꯣꯁꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯅꯪꯗꯣ ꯁꯥꯎꯅꯤꯡꯉꯝꯅꯤ ꯈꯪꯉꯤ. ꯊꯣꯏꯁꯅꯥꯁꯨ ꯐꯖꯅ ꯍꯥꯏꯖꯔꯦꯗꯅ. ꯃꯥ ꯏꯀꯥꯏꯕꯅꯤꯅ. ꯌꯥꯔꯦ, ꯀꯩꯗꯧꯒꯦ? ꯁꯥꯎꯔꯅꯨ." "ꯃꯥꯅꯗꯤ ꯁꯨꯡꯀꯧꯁꯨ ꯀꯧꯔꯛꯇꯅ ꯑꯩꯅ ꯀꯧꯒꯗ꯭ꯔꯣ?" "ꯃꯤ ꯀꯧꯒꯟꯗ꯭ꯔꯤꯗꯨꯗꯤ ꯃꯥꯗꯤ ꯀꯩꯅꯣꯅꯦ." ꯑꯗꯨ ꯑꯣꯏꯁꯨ ꯍꯥꯏꯗꯤ ꯃꯔꯩ ꯂꯣꯏꯔꯦ, ꯋꯥ ꯂꯣꯏꯔꯦ. ꯈꯠꯅꯔꯅꯨ ꯌꯥꯔꯦ." ꯕꯤꯗ꯭ꯌꯥ ꯅꯣꯛꯂꯒ, "ꯁꯥꯎꯁꯤꯟꯅꯕꯅꯦ ꯑꯩꯁꯦ, ꯍꯦꯛꯇ ꯉꯝꯗꯕ." "ꯅꯔꯝꯆꯠꯇꯨ ꯈꯪꯉꯤ, ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯅꯤ. ꯁꯨꯝ ꯋꯥ ꯂꯣꯠꯄꯗꯣ ꯇꯤꯟꯅꯔꯗꯤ ꯂꯣꯠꯅꯒꯨꯝꯁꯤ ꯍꯥꯏꯕꯒꯤ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕꯅꯦ. ꯁꯥꯎꯗꯦꯗ. ꯗꯥ ꯑꯗꯤꯇ꯭ꯌꯅꯁꯨ ꯉꯔꯥꯡ ꯐꯖꯅ ꯍꯥꯏꯔꯛꯏ. ꯃꯉꯣꯟꯗꯁꯨ ꯁꯥꯎꯖꯤꯟꯈꯤꯕꯅꯤ." ꯔꯣꯁꯅꯤꯅ, "ꯑꯣꯏꯅ ꯁꯤꯜꯂꯤꯔꯣ ꯑꯃꯨꯛ? ꯑꯣꯏꯅꯧ ꯀꯥꯏꯗꯦ, ꯑꯣꯏꯅꯗꯧꯅꯤ. ꯁꯤ ꯋꯥꯁꯦ ꯍꯥꯏꯅꯕꯩꯔꯣ ꯅꯪꯅ ꯁꯤꯗ ꯄꯨꯔꯛꯏꯁꯦ? ꯂꯥꯛꯑꯣ, ꯋꯥꯁꯔꯨꯝꯗ ꯑꯃ ꯆꯠꯂꯨꯁꯤ. ꯌꯥꯗ꯭ꯔꯦ ꯑꯩ." ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯗ꯭ꯌꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯈ꯭ꯔꯦ. ꯔꯣꯁꯅꯤꯁꯨ ꯅꯣꯛꯂꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ. ꯁꯣꯝꯗꯅ ꯁꯤꯗꯔ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯃꯪꯒꯣꯜ ꯀꯥꯔꯛꯂꯅꯤ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯂꯤ. ꯑꯗꯨꯅ ꯃꯩꯔꯥꯕꯒ ꯕꯤꯃꯣꯇꯤꯒ ꯑꯅꯤꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯣꯐꯤꯁ ꯆꯠꯂꯨꯗ꯭ꯔꯤ, ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯤ. ꯁꯥꯒꯩꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯁꯦꯝ ꯁꯥꯔꯤ.
ꯕꯤꯃꯣꯇꯤ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯕꯒꯤ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯩꯔꯥꯕ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯒ ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯔꯣꯁꯟꯅ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯒꯦ? ꯃꯩꯔꯥꯕꯅ ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏ꯫ ꯔꯣꯁꯟꯅ ꯏꯆꯥꯁꯨ ꯃꯇꯝ ꯆꯥꯔꯦ, ꯆꯞ ꯆꯥꯔꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯅꯇꯩꯃꯁꯤꯗꯤ ꯋꯥꯁꯤ ꯇꯥꯕꯗ ꯍꯧꯖꯤꯛꯇꯒꯤ ꯀꯞꯄ ꯍꯧꯈ꯭ꯔꯦ꯫ ꯃꯅꯥꯁ ꯅꯣꯛꯂꯒ ꯏꯇꯩꯃꯁꯤꯗꯤ ꯊꯥꯏꯅꯗꯒꯤ ꯄꯤ ꯑꯗꯨꯝ ꯅꯧꯔꯤꯗꯨꯗꯤ꯫ ꯃꯩꯔꯥꯕꯅ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯂꯒꯅ ꯑꯃꯨꯛ ꯍꯦꯟꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯔꯣꯁꯟꯅ ꯂꯨꯍꯣꯡꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯁꯤ ꯍꯥꯏꯔꯤꯅꯣ? ꯏꯕꯨꯡꯉꯣꯒꯤ ꯑꯦꯛꯖꯥꯝꯗꯣ ꯃꯥꯔꯆꯇ ꯇꯧꯅꯤ, ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯗ ꯂꯣꯏꯅꯤ ꯍꯥꯏ꯫ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥ ꯑꯍꯜꯅꯤ, ꯑꯗꯨꯅ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯈꯜꯂꯤꯕ꯫ ꯃꯅꯥꯁꯅ ꯑꯗꯨꯗꯤ ꯀꯨꯊꯤ ꯌꯦꯡꯂꯒ ꯈꯪꯉꯅꯤꯗ꯫ ꯍꯣꯏ ꯍꯣꯏ, ꯀꯨꯊꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯂꯒ ꯂꯦꯞꯄꯁꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯃꯣꯇꯤ ꯍꯣꯕꯦ ꯔꯨꯝꯗꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯁꯅꯥꯈ꯭ꯌꯥ, ꯐꯤ ꯍꯣꯡꯗꯣꯛꯄꯤꯔꯨꯔꯣ, ꯃꯤ ꯐꯠ ꯂꯥꯛꯁꯤꯜꯂꯗꯤ ꯍꯣꯕꯦ ꯑꯃꯨꯛ ꯇꯧꯅꯔꯅꯤ꯫ ꯃꯩꯔꯥꯕ ꯈꯨꯗꯥꯡꯗꯨꯗ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯒꯥꯔꯤꯗꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯔꯣꯁꯟ ꯅꯣꯛꯂꯒ ꯏꯇꯩꯃꯁꯤ ꯀꯩꯅꯣ ꯅꯁꯥꯗꯣ ꯍꯣꯕꯦ ꯇꯧꯔꯤꯗꯨꯕꯣ? ꯑꯍꯜ ꯑꯣꯏꯔꯛꯂꯀꯥꯟꯁꯤꯗ BP ꯍꯥꯏ ꯑꯣꯏꯗꯅꯕ? ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯑꯩ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ, ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ꯫ ꯃꯅꯥꯁꯅ ꯏꯇꯩꯃꯁꯤ ꯀꯥ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯇꯧꯔꯨꯅꯨꯗ, ꯑꯍꯜ ꯑꯣꯏꯔꯦ, ꯄꯣꯊꯥꯔꯁꯤ꯫ ꯅꯈꯥꯒꯤ ꯑꯉꯥꯡꯁꯤꯡꯗ ꯄꯥꯈꯣꯟ ꯁꯤꯕꯁꯨ ꯈꯔ ꯇꯝꯂꯣ꯫ ꯀꯣꯛ ꯉꯥꯎꯋꯦ ꯑꯇꯣꯝꯕ, ꯑꯩ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯃꯅꯥꯁ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯗꯤ ꯍꯥꯟꯅꯗꯧꯅ ꯄꯪꯈꯟ ꯈꯟꯖꯤꯟꯕꯗꯣ ꯍꯟꯗ꯭ꯔꯤꯗꯅ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯀꯞꯂꯨꯗꯣꯏꯅꯣ? ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛꯇꯣ ꯃꯥꯏꯊꯣꯡꯅ ꯇꯝꯍꯟꯁꯤ꯫ ꯕꯤꯃꯣꯇꯤ ꯅꯣꯛꯂꯒ ꯏꯆꯦ ꯍꯔꯥꯎꯕꯒꯤ ꯀꯞꯄꯤꯅꯤꯅꯦ ꯑꯩꯅ ꯇꯥꯔꯤꯕꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯍꯟꯕꯤꯒ ꯊꯥꯕꯜꯂꯩꯒ ꯑꯅꯤꯗꯨ ꯆꯪꯂꯛꯇꯨꯅ ꯕꯤꯃꯣꯇꯤꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯐꯝꯊꯩ꯫ ꯔꯣꯁꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯒꯦ? ꯁꯅꯥꯍꯟꯕꯤꯅ ꯀꯔꯤꯁꯨ ꯂꯩꯍꯧꯗ꯭ꯔꯦ꯫ ꯔꯣꯁꯟꯅ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦꯀꯣ, ꯁꯣꯏꯕꯒ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯩꯔꯥꯕꯁꯨ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯂꯥꯛꯏ, ꯑꯗꯨꯒ ꯁꯣꯐꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ꯫ ꯃꯩꯔꯥꯕ ꯕꯤꯃꯣꯇꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯁꯤꯖꯥ ꯊꯦꯡꯂꯦꯅꯦ, ꯄꯨꯡꯁꯤ 9 ꯇꯥꯈ꯭ꯔꯦ꯫ ꯍꯣꯏꯅꯦ ꯊꯦꯡꯉꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯒ ꯊꯣꯛꯂꯕꯖꯥꯠꯂꯥ? ꯃꯩꯔꯥꯕꯅ ꯏꯕꯦꯝꯃꯗ ꯍꯪꯉꯨꯗꯅ꯫ ꯍꯣꯏ ꯏꯀꯥꯏ ꯊꯣꯛꯂꯛꯎꯒ ꯌꯥꯗꯦ꯫ ꯏꯆꯦ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ, ꯆꯠꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯕ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯄꯤꯔꯛꯂꯗꯤ ꯐꯩꯗꯅ꯫ ꯍꯪꯂꯨꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯅꯥꯈ꯭ꯌꯥ? ꯍꯣꯏ ꯑꯃꯨꯛꯇ ꯄꯥꯎ ꯐꯥꯎꯔꯛꯑꯣ꯫ ꯕꯤꯃꯣꯇꯤ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯊꯥꯕꯜꯂꯩꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯃ ꯑꯩ ꯍꯪꯖꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯁꯇꯤꯌꯔ ꯀꯥꯈꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯅꯥꯀꯟꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯦ ꯐꯩꯖꯣꯝ ꯁꯦꯠꯄ ꯅꯨꯄꯥ 3 ꯆꯪꯂꯛꯄꯗꯨ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯜꯂꯩ ꯑꯃꯨꯛ ꯍꯟꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯄꯥꯎꯗꯨ ꯄꯤꯔꯨꯔꯦ꯫ ꯃꯩꯔꯥꯕ ꯍꯣꯏ ꯁꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯩꯔꯥꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯇꯔꯥꯝ ꯑꯣꯛꯏ, ꯑꯗꯨꯒ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯍꯧꯒꯠꯇꯨꯅ ꯃꯩꯔꯥꯕ ꯍꯣꯏꯗ ꯚꯛꯇꯤ ꯀꯠꯂꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯩ꯫ ꯃꯅꯥꯁ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯁꯛ ꯇꯥꯛꯏ, ꯁꯤꯅ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒꯤ ꯃꯄꯥꯅꯤ꯫ ꯑꯍꯜ ꯑꯃꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯁꯣꯝꯅ ꯐꯝꯂꯤꯁꯤꯅ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒꯤ ꯃꯈꯨꯔꯥꯅꯤ, ꯃꯄꯥ ꯁꯛꯂꯒ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯩꯔꯥꯕꯅ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯕꯨꯗꯤ꯫ ꯑꯔꯨꯟ ꯅꯣꯜꯂꯨꯛꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯕꯗ ꯊꯥꯛꯁꯤ ꯑꯣꯟꯊꯣꯛꯅ ꯈꯦꯟꯅꯕꯒꯨꯝ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯑꯗꯨꯒꯤꯗꯤ
ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯏꯃꯨꯡ ꯑꯅꯤꯁꯦ ꯇꯨꯡ ꯀꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯄꯥꯝꯂꯤꯁꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯈꯟꯖꯗꯦ ꯑꯗꯨꯒꯤꯗꯤ ꯑꯍꯜ ꯑꯃ ꯅꯣꯛꯂꯒ ꯃꯥꯅꯤ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅꯕꯗꯨꯅꯤ ꯃꯔꯨꯁꯦ ꯄꯩꯁꯥꯁꯤꯗꯤ ꯀꯣꯟꯅ ꯇꯥꯜꯂꯒ ꯄꯥꯏꯔꯛꯄꯁꯨ ꯌꯥꯏ ꯔꯣꯁꯟ ꯅꯣꯛꯂꯒ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤ ꯑꯔꯨꯟꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯤꯅ ꯑꯇꯣꯝꯕꯅꯤ ꯃꯊꯛꯇ ꯃꯁꯤ ꯑꯅꯤ ꯂꯩꯖꯩ ꯑꯅꯤꯃꯛ ꯍꯣꯡꯈ꯭ꯔꯦ ꯃꯇꯣꯝꯇ ꯉꯥꯏꯔꯦ ꯃꯩꯔꯥꯕꯅ ꯑꯩꯈꯣꯏꯒꯤꯅ ꯏꯆꯥꯁꯤꯅ ꯑꯍꯟꯅꯤ ꯇꯨꯡꯗ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩꯔꯤ ꯑꯍꯜ ꯑꯃ ꯅꯣꯛꯂꯒ ꯌꯥꯝ ꯆꯥꯟꯅꯔꯦꯅꯦ ꯑꯍꯜ ꯑꯇꯣꯝꯕ ꯃꯅꯥꯁ ꯅꯣꯛꯂꯒ ꯑꯗꯨꯅꯤ ꯍꯧꯕꯗꯒꯤ ꯆꯥꯟꯅꯔꯦ ꯔꯣꯁꯟꯅ ꯅꯨꯄꯥ ꯃꯆꯥꯁꯤ ꯀꯔꯤꯗꯤ ꯍꯣꯠꯅꯔꯤꯒꯦ ꯑꯔꯨꯟꯅ ꯑꯣꯁꯤ ꯑꯣꯏꯅ ꯀꯛꯆꯤꯡꯗ ꯄꯨꯔꯤ ꯔꯣꯁꯟ ꯅꯣꯛꯂꯒ ꯏꯆꯥ ꯅꯨꯄꯤꯅ ꯔꯤꯝꯁꯇ ꯗꯣꯛꯇꯔ ꯑꯣꯏꯅ ꯄꯨꯔꯤ ꯑꯍꯜ ꯑꯃꯅ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝꯁꯨ ꯄꯥꯏꯔꯦ ꯃꯇꯤꯛ ꯆꯥꯔꯦ ꯃꯇꯝ ꯆꯥꯔꯦ ꯃꯩꯔꯥꯕꯅ ꯃꯁꯥ ꯌꯥꯅꯖꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯗꯤ ꯃꯁꯥ ꯌꯥꯅꯔꯒ ꯍꯔꯥꯎꯅ ꯌꯨꯝ ꯑꯃ ꯄꯥꯟꯕꯗꯨꯅꯤ ꯄꯥꯝꯂꯤꯕꯁꯤ ꯑꯔꯨꯟꯅ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯨ ꯑꯍꯜ ꯑꯃꯅ ꯅꯣꯛꯂꯒ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯅ ꯀꯝꯗꯧꯕ ꯃꯩꯔꯥꯕꯅ ꯃꯧꯄ꯭ꯋꯥꯁꯦ ꯍꯟꯗꯛ 12 ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯕ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯤꯅ ꯃꯧꯄ꯭ꯋꯥ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯍꯣꯡꯁꯦꯅ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯤꯁꯨ PG ꯀꯟꯅ ꯇꯧꯔꯤ ꯁꯤ ꯂꯣꯏꯕꯒ ꯃꯄꯥ ꯆꯥꯅꯔꯒꯗ꯭ꯔꯅ ꯈꯟꯖꯔꯤꯕ ꯑꯍꯜ ꯑꯃꯅ ꯀꯥꯏꯗꯦ ꯇꯞꯅ ꯇꯧꯁꯤ ꯍꯥꯊꯨ ꯇꯧꯒꯨꯝꯁꯤ ꯀꯨꯞꯅ ꯈꯟꯅꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯝꯅ ꯍꯥꯏꯕꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯖꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯂꯩ ꯃꯩꯔꯥꯕꯅ ꯆꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯁꯀꯤ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨ ꯆꯥꯗ ꯄꯨꯔꯒ ꯄꯤꯔꯝꯃꯤ ꯃꯩꯔꯥꯕꯅ ꯆꯥ ꯄꯥꯏꯁꯤ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡꯗꯨꯁꯨ ꯆꯥ ꯊꯛꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯚꯛꯇꯤ ꯇꯧꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯍꯥꯟꯅꯗꯒꯤ ꯁꯣꯐꯥꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕ ꯍꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯕꯤꯃꯣꯇꯤꯅ ꯁꯅꯈ꯭ꯌꯥ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯊꯩ ꯃꯩꯔꯥꯕ ꯁ꯭ꯋꯔ ꯁꯥꯡꯕ ꯑꯃ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯁꯤꯗꯤ ꯀꯣꯟꯅ ꯀꯨꯊꯤ ꯌꯦꯡꯂꯒ ꯍꯥꯏꯅꯔꯁꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯔꯁꯨ ꯍꯥꯏꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯕꯨ ꯀꯝꯗꯧꯒꯦ ꯂꯩꯕꯥꯛ ꯃꯆꯥ ꯌꯥꯝꯅ ꯇꯥꯏ ꯋꯥ ꯉꯥꯡꯕꯗ ꯅꯣꯂꯨꯛꯄ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯣꯏꯕ ꯉꯥꯡꯕ ꯌꯥꯎꯕꯤꯗ꯭ꯔꯗꯤ ꯐꯒꯅꯤꯗ ꯋꯥꯔꯣꯏꯄꯣꯠ ꯑꯃꯗꯤ ꯄꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯀꯩꯒꯤꯅꯣꯗ ꯍꯥꯏꯅꯔꯗꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣꯏ ꯄꯨꯅꯕꯅꯤ ꯃꯅꯥꯁꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯃꯈꯨꯔꯥꯅ ꯑꯣꯏꯅ ꯂꯥꯛꯏ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯊꯥ ꯈꯦꯠꯅꯩ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯃꯤꯒꯤ ꯍꯥꯏꯕꯗꯨꯅꯤ ꯆꯞ ꯃꯥꯟꯅꯧꯗꯤ ꯀꯅꯥꯅ ꯃꯌꯥꯅꯤ ꯕꯤꯃꯣꯇꯤꯅ ꯏꯁ ꯑꯗꯨꯒꯤꯕꯨ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯔꯣꯁꯟꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯤꯅ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯅꯤꯗꯣ ꯑꯗꯨꯅ ꯄꯤꯛꯄꯁꯤ ꯌꯥꯔꯣꯏꯗꯧꯔꯤ ꯕꯤꯃꯣꯇꯤꯅ ꯆꯥꯎꯅ ꯍꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥ ꯑꯃꯇꯪꯅꯤ ꯑꯗꯨꯒ ꯁꯥꯒꯩꯁꯤꯒꯤꯁꯨ ꯀꯣꯛꯍꯟ ꯂꯥꯏꯍꯟꯅꯤꯗꯣ ꯃꯩꯔꯥꯕꯅ ꯁꯣꯏꯗꯅꯕ ꯈꯔ ꯇꯧꯔꯒ ꯂꯣꯏꯁꯤꯟꯁꯤꯗ ꯌꯥꯝ ꯀꯣꯏꯊꯣꯛꯄꯁꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯕꯤꯃꯣꯇꯤꯅ ꯁꯅꯈ꯭ꯌꯥ ꯈꯤꯠ ꯇꯧꯕꯤꯔꯛꯀꯅꯨ ꯇꯥꯖꯅꯤꯡꯗꯦ ꯏꯆꯥꯁꯦ ꯃꯇꯣꯝꯇ ꯀꯣ ꯏꯆꯦ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯌꯥꯝ ꯇꯥꯅꯤꯡꯗꯕ ꯁꯅꯈ꯭ꯌꯥꯒꯤ ꯋꯥꯗꯣ ꯄꯩꯁꯥ ꯇꯤꯡꯅꯤꯡꯗ꯭ꯔꯤꯅꯤ ꯀꯥꯏꯅ ꯁꯤꯀꯤ ꯑꯝꯇ ꯂꯧꯔꯣꯏꯌꯦ ꯏꯆꯥꯒꯤꯅꯤ ꯑꯩ ꯂꯣꯏꯅ ꯇꯧꯒꯦ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯅꯪ ꯇꯣꯛ ꯉꯥꯡꯍꯧꯔꯣꯍꯦ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯂꯩ ꯕꯤꯃꯣꯇꯤ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯄꯨꯟꯅ ꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯀꯣ ꯃꯅꯥꯁꯅ ꯆꯥꯔꯅꯤꯅ ꯂꯥꯛꯕꯅꯤ ꯉꯁꯤꯗꯤ ꯇꯥꯜꯂꯁꯨ ꯆꯠꯂꯔꯣꯏ ꯑꯩꯗꯤ ꯕꯤꯃꯣꯇꯤ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯃꯣꯟꯁꯤꯟꯅ ꯍꯥꯏꯔꯛꯏ ꯏꯟꯁꯥꯡꯗꯣ ꯀꯔꯤꯅꯣ ꯁꯦꯝꯂꯨꯔꯁꯤ ꯂꯥꯛꯑꯣ
ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯍꯧꯒꯠꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯁꯟꯒ ꯃꯅꯥꯁꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯅ ꯕ꯭ꯔꯦꯛ ꯃꯇꯝꯅꯤ ꯅꯨꯄꯤ ꯃꯔꯤꯗꯨ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤ꯫ ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯚꯥꯏ, ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ?" ꯊꯣꯏꯁꯅꯥꯅ, ꯍꯪꯉꯣ." ꯔꯣꯁꯅꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ, "ꯅꯪꯒ ꯗꯥ ꯄꯥꯏꯈꯣꯝꯕꯒ ꯅꯪꯒꯁꯦ ꯀꯃꯥꯏ ꯊꯦꯡꯅꯔꯛꯏꯅꯣ? ꯑꯁ ꯋꯥꯔꯤꯗꯤ ꯋꯥꯔꯤ ꯊꯩꯗꯣꯔꯛꯀꯅꯨ, ꯑꯝꯇ ꯁꯠ ꯍꯥꯏꯔꯣꯃꯤ." ꯊꯣꯏꯁꯅꯥ ꯏꯀꯥꯏꯔꯞ ꯇꯧꯅ, "ꯌꯥꯔꯦꯕ ꯅꯪꯁꯤꯗꯤ." ꯕꯤꯗ꯭ꯌꯥꯅ, "ꯅꯪꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ?" ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ, "ꯏꯀꯥꯏꯌꯦ." ꯕꯤꯗ꯭ꯌꯥꯅ, "ꯍꯣ ꯅꯋꯥꯗꯣ ꯃꯨꯜꯂꯣꯏꯌꯦ ꯀꯩꯁꯨ." ꯔꯣꯁꯅꯤꯅ, "ꯑꯁ ꯌꯥꯔꯦ, ꯍꯥꯏꯔꯣꯕ ꯀꯃꯥꯏ ꯊꯦꯡꯅꯔꯛꯏꯅꯣ ꯍꯥꯏꯒ." ꯊꯣꯏꯁꯅꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯇ꯭ꯌꯨꯁꯟꯗꯒꯤ." ꯔꯣꯁꯅꯤꯅ, "ꯃꯈꯥ." ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕ ꯃꯕꯥꯅꯤ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇ꯭ꯌꯨꯁꯟꯒꯤ ꯕꯦꯁ ꯑꯃꯅ ꯕꯦꯁ ꯑꯃ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯅꯩ꯫ ꯄꯥꯏꯈꯣꯝꯕꯒ ꯑꯗꯤꯇ꯭ꯌꯒꯁꯨ ꯇ꯭ꯌꯨꯁꯟ ꯕꯦꯁ ꯑꯃ ꯉꯥꯏꯗꯨꯅ ꯒꯦꯠꯇ ꯂꯩ꯫ ꯑꯗꯤꯇ꯭ꯌꯅ, "ꯑꯁ ꯀꯨꯏꯍꯦ, ꯏꯪꯅꯒ ꯏꯪꯕꯅꯦ, ꯇꯦꯟꯁꯤꯜꯂ ꯁꯤꯗꯣꯔꯦ." ꯄꯥꯏꯈꯣꯝꯕꯅ, "ꯃꯤꯅꯤꯠ 5 ꯑꯗꯨꯝ ꯍꯦꯜꯂꯤ, ꯀꯌꯥꯝ ꯇꯥꯛꯏꯖꯥꯠꯅꯣ ꯈꯪꯗꯦ. ꯑꯁ ꯆꯪꯁꯤꯜꯂꯒ ꯊꯨꯒꯥꯏꯔꯨꯅꯤꯀꯣ ꯇ꯭ꯌꯨꯁꯟꯒ ꯂꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ. ꯁꯤꯌꯥ ꯌꯥꯝ ꯀꯜꯂꯤꯀꯣ." ꯇꯥꯟꯖꯥꯗꯨꯗ ꯁꯨꯇꯤ ꯊꯥꯔꯛꯄꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯊꯣꯛꯅꯔꯛꯏ꯫ ꯑꯗꯤꯇ꯭ꯌꯅ, "ꯊꯥꯗꯤ ꯊꯥꯔꯝꯃꯥꯜꯂꯦ, ꯊꯣꯛꯂꯛꯏ." ꯄꯥꯏꯈꯣꯝꯕ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯏ, ꯎꯔꯦ ꯊꯣꯏꯁꯅꯥꯅ ꯍꯥꯟꯅ ꯃꯣꯜꯂꯤ ꯊꯣꯛꯂꯛꯄꯗꯨ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯅ ꯆꯠꯂꯤꯕꯗꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯂꯒ ꯂꯩ, ꯃꯨꯟꯅ ꯀꯨꯞꯅ꯫ ꯊꯣꯏꯁꯅꯥꯅ ꯆꯠꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔ ꯃꯥꯜꯂꯦ, ꯇꯞꯅ ꯒꯦꯠꯇꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯃꯅꯤꯡꯗꯒꯤ ꯑꯗꯤꯇ꯭ꯌꯅ ꯄꯥꯏꯈꯣꯝꯕꯒꯤ ꯐꯨꯔꯤꯠꯇꯨ ꯍꯥꯏꯐꯦꯠ ꯆꯤꯡꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ, ꯀꯥꯏ ꯆꯠꯂꯤꯅꯣ?" "ꯂꯥꯛꯑꯣ ꯆꯪꯉꯁꯤ." ꯅꯨꯃꯤꯠꯇꯨꯗꯒꯤ ꯄꯥꯏꯈꯣꯝꯕ ꯇ꯭ꯌꯨꯁꯟ ꯉꯟꯅ ꯂꯥꯛꯄ ꯍꯧꯏ, ꯊꯣꯏꯁꯅꯥ ꯁꯦꯟꯅꯕ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯔꯝꯗ ꯍꯪꯕ ꯊꯤꯒꯠꯄꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯤ꯫ ꯑꯗꯤꯇ꯭ꯌ ꯄꯥꯏꯈꯣꯝꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨꯗ ꯍꯪꯕ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕꯗ ꯄꯥꯏꯈꯣꯝꯕ ꯈꯨꯝꯂꯝꯗꯦ꯫ ꯁꯨꯝ ꯍꯪꯂꯛꯄꯗꯒꯤ ꯄꯥꯏꯈꯣꯝꯕ ꯑꯗꯤꯇ꯭ꯌꯗ ꯍꯥꯏꯗꯣꯛꯈꯤ꯫ ꯊꯧꯅꯥ ꯐꯕ ꯑꯗꯤꯇ꯭ꯌꯅꯤ ꯃꯃꯥꯟꯅꯕꯅ ꯇꯥꯡꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗ ꯃꯥꯅ ꯍꯣꯌꯥ ꯐꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯍꯩꯅꯗꯕ ꯁꯨꯝ ꯐꯥꯎꯔꯛꯏ꯫ ꯅꯣꯡꯃ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥ ꯁꯨꯇꯤ ꯊꯣꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯥꯏꯈꯣꯝꯕꯅ, "ꯊꯣꯛꯂꯛꯇꯦꯅꯦ ꯀꯔꯤꯅꯣ? ꯑꯗꯤꯇ꯭ꯌꯅ, "ꯀꯨꯏꯗ꯭ꯔꯦꯍꯦ, ꯉꯥꯏꯌꯨ ꯀꯩꯅꯣ." ꯇꯥꯟꯖꯥꯗꯨꯗ ꯇ꯭ꯌꯨꯁꯟꯗꯨ ꯁꯨꯇꯤ ꯊꯥꯔꯛꯏ ꯍꯥꯟꯅꯗꯧꯅ꯫ ꯊꯣꯏꯁꯅꯥ ꯑꯗꯨꯃꯛ ꯍꯥꯟꯅ ꯊꯣꯛꯂꯛꯏ꯫ ꯃꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯄꯥꯏꯈꯣꯝꯕꯗꯨ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯊꯣꯏꯁꯅꯥ ꯉꯛꯅ, "ꯀꯩ?" ꯄꯥꯏꯈꯣꯝꯕ ꯂꯠꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣꯅꯤ, ꯍꯟꯗꯣꯛꯄꯤꯌꯣ, ꯑꯩ ꯇ꯭ꯌꯨꯁꯟ ꯊꯦꯡꯉꯤ." ꯄꯥꯏꯈꯣꯝꯕ ꯄꯣꯀꯦꯠꯇꯒꯤ ꯄꯤꯛꯅ ꯊꯨꯞꯄ ꯂꯦꯇꯔ ꯑꯃ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯊꯣꯏꯁꯅꯥꯗ ꯄꯤ꯫ "ꯀꯩꯅꯣ ꯁꯤꯅ?" "ꯌꯨꯝ ꯌꯧꯔꯒ ꯄꯥꯔꯨꯔꯣ, ꯑꯗꯣ I love you." ꯑꯁꯤ ꯍꯥꯏꯔꯒ ꯍꯣꯠꯇꯅ ꯇ꯭ꯌꯨꯁꯟꯒꯤ ꯃꯐꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯊꯩꯗꯨꯅ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯗ ꯐꯣꯔꯁ ꯇꯧꯗꯦ, "ꯃꯇꯝ ꯉꯥꯏꯒꯦ, ꯅꯪꯒꯤ ꯂꯧꯅꯤꯡꯕ ꯃꯇꯝ ꯂꯧ" ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯣꯏꯁꯅꯥꯁꯨ ꯄꯥꯏꯈꯣꯝꯕꯗ ꯀꯔꯤꯃꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ 2 ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯅ 10 ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯁꯅꯥꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯍꯧꯔꯛꯄꯁꯨ꯫ ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧ, ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯗꯨꯗ ꯈꯤꯇꯪꯗꯤ ꯐꯥꯎꯔꯛꯄ ꯍꯧꯔꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯁꯅꯥꯒꯤ ꯅꯝꯕꯔ ꯃꯤꯉꯣꯟꯗꯒꯤ ꯂꯧꯗꯨꯅ ꯄꯥꯎ ꯐꯥꯎꯕ ꯍꯧꯈ꯭ꯔꯦ꯫ ꯐ꯭ꯔꯦꯟ ꯑꯣꯏꯁꯤ, ꯆꯝꯅ ꯇꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯇꯠꯇꯅ ꯄꯥꯎ ꯐꯥꯎꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯏꯁꯅꯥꯁꯨ ꯇꯞꯅ ꯄꯥꯏꯈꯣꯝꯕꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ
ꯊꯣꯏꯁꯅꯥꯒꯤꯗꯃꯛꯇ ꯍꯦꯜꯞ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯊꯣꯏꯁꯅꯥꯅ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯈꯤꯕꯅꯤ꯫ ꯊꯣꯏꯁꯅꯥ ꯇꯞꯅ ꯑꯗꯨꯃꯥꯏꯅ ꯀꯣꯏꯅꯈꯤꯕ? ꯔꯣꯁꯅꯤꯅ ꯋꯥ ꯔꯣꯃꯥꯟꯁꯤ, ꯂꯥꯏꯔꯤꯛ ꯄꯥꯝꯃꯤꯅꯦ ꯅꯪꯁꯦ, ꯂꯥꯏꯔꯤꯛꯅ ꯍꯦꯛꯇ ꯁꯨꯝꯍꯠꯈꯤꯕꯅꯦꯕ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯑꯁ ꯅꯠꯇꯦꯍꯦ ꯑꯣꯁꯤꯟꯅ, ꯍꯣ ꯅꯪꯗꯤ ꯐꯪꯉꯔꯣꯏꯌꯦ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯔꯣꯁꯅꯤꯅ ꯑꯩꯁꯨ ꯋꯥꯟꯗꯦ ꯍꯥꯏꯅ ꯁꯤꯡꯂꯒ ꯂꯩꯔꯤꯅꯤ ꯀꯩꯅꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯦꯜ ꯇꯥꯔꯛꯏ꯫ ꯔꯣꯁꯅꯤꯅ ꯑꯁ ꯊꯨꯏꯍꯦ ꯕꯦꯜꯁꯤꯁꯨ꯫ ꯕꯤꯗ꯭ꯌꯥꯅ ꯂꯥꯛꯑꯣ ꯑꯣꯖꯥ ꯀꯣꯛꯇꯥꯡꯉꯤ, ꯑꯃꯨꯛ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯔꯤꯗ ꯍꯧꯒꯠꯇꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫